Facebook ta awai akhum taunabagi damak mayumda laklaga faraga puge taubada yadabadagi nongmai kapsil lakpada lekai gi miyoi manga sokli asokpa amadi khong kakpa yana leiri hayeng nungtil pungani faubada chenaba sing police na fagadabani asokpa sing lengakna layenggadabani haibana chingba demand sing yawba memorandum ama ngasi Manipur gi Chief Minister N Birenda Pisinkri Taudogaduga Mari Lainana Semkiba JSC against the discriminate shooting of innocent people na memorandum adoption kibaga loinana asigumba thaudok amukhana thoktanabagidamag chenaba sing matik chaba cherak piu haidana taksinkri Taudogaduda soklaba Sega Road Konjeng Hazari lekaidagi nongmaithem Priyananda Chahi Nifu Humdoi Makong Animakta Nongmaina Panbadagi Hauzik Jenemsta Makong Kakpa Yana Leiri Hairi Chahi tara mangagi angang ama yauna atopa miyoi marina Rajmeri City da layingli Thaudogadu hek thokpaga ahingda chatuna Imphal Police Station da complaint tawraba matungda FIR chankre Sakhangdaba sing aduna tonglakpa gari macha ama nongalaga club ki miyoi singna Fangduna police ta sinakre gari macha adu TVS Entorq 125 ni gari asigi registration Imphal East ke Brahmapur 𝗙𝗔𝗜𝗟𝗏 ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯉꯣꯝꯕꯝ ꯃꯥꯏꯄꯥꯛ ꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯉꯣꯝꯕꯝ 𝗪ꯖꯤꯠ ꯁꯤꯡꯒꯤ ꯃꯤꯡꯗ ꯂꯩ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯒꯥꯔꯤ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯕꯂꯦꯅꯣ ꯁ꯭ꯀꯣꯔꯄꯤꯌꯣ ꯌꯥꯎꯅ ꯒꯥꯔꯤ ꯑꯆꯧꯕ ꯑꯍꯨꯝꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯥꯞꯂꯝꯕ ꯅꯣꯡꯃꯩ ꯑꯁꯤ .32 ꯑꯃꯗꯤ 9mm ꯄꯤꯁꯇꯣꯜꯅꯤ ꯍꯥꯏꯔꯤ Masiga Mari Lainana ngasi Sega Road Khwairapam Leikaida pangthokiba paugi mifam amada thaudok aduga Mari Lainana semkiba JSC against the indiscriminate shooting of innocent people gi convener Chongtham Iboyaimana haikibada thaudok asida chenariba miyoi sing hayeng nungthil pung ani faubugi manungda fadrabadi makhal makha kya gi khongjang changsingani haina fongdoki ngasi nongnini gi mamangda khaidem boboga Hanagi BJYM ge president oiramba 𝗏𝗛𝗅 Bari Sharma ga social media da awai akhum khara taunai haibagidamagta Khwairapam Leikaida leiba bobogi mayumda miyoi 15 rom laklaga bobobu pharaga punaba hotnaki Mahaki loinabi amadi imung manungna madu tawbiganu mahak maral leiramlabasu wari sanasi haina bada yadabadagi leikai miyam thokna rakhe Loinana miyam ga awai akhum taunaraklaba matung sakhangdaba sing aduna nongmai round kaya kapadagi nupi ama yangna miyoi manga nongmai maruna pankhi magna hai BJYM ge hanagi president asi hanadagi suhauna case kaya amada chenaduna leiribani maram aduna asigumba ama lakpada BJP asum chenahaliba asi laibak thibani Asuk luraba matam asida asigumba thaudok asi amukhana thoktanaba lengakna athuba matamda action lokhatbiu khulai paiba sing asi hayengi nungthil pung ani faubugi manungda fagadabani loinana asokpa sing layeng liba asigi achangba senfam khudima government na loina puthokadabani hainasu JSC na fongdoki Aidem bobo ko Khwairapam Lekai delebe miyoi amaga hanagi BJYM gi president oiramba Bariska Facebook da kadinguma kharawa akhum khara khumnaru haibagi damakta khangongdan ngarang numidang pung 13 rom ta matamda Khwairapam Lekai da bobo gi yumda sangaga adumlaba mamai khumba miyoi sing changlalaga bobo bu pharaga punana ba honabada ma ki loinabi amadi akoibi delebe miyamna matubu tawbiganu mana banan phadale magasu ma pungak piu haina khamdongnei ngai sarik asida adumlaba miyoi sing Maraktagi, Nongway Kapsilakpadagi, Nupi ama yauna koi miyoi manga yamna chaten soktana hojik hospital da lei maramasina atu matamda honorable CM na haidiba khulai paiba singase hayeng tang 32 nungthil pung ani pho puyumnungda makoi bu phabigadobani asokpa singadogi hospital gi sempam punamak Manipur government na puthokadobani asugumba thokdok ase amungana thoktana ba lebaki lurba tanja asida ekoi khulai paiba singna Manipuri mapang phudimakta miyam da ki heliba se home department na atubada action lobigadobani Paugi mifamatuda bobogi loinabi khaidem ongbi Ranjana na hai tha si taranithoida 𝗏𝗛𝗅 Bari Sharma masamak yauna mahaki kangbu bobogi yumda laktuna mahakna Facebook da thagatkiba warul sing sengdo u haina badagi sengdok nakhibani masi tungda ngarang numidang pung 10 minute nifurom taba aduaida yumgi geta thilakhi maduda bobo mabani na thoktuna yengbada mamai mamit khumjinduna lakpa miyoi amana bobogi khudang chingaga farega purge
ꯇꯧꯔꯛꯄꯗꯒꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯈꯔ ꯃꯨꯛꯅꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯕꯣꯕꯣꯕꯨ ꯐꯥꯔꯒ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯥꯝꯕ ꯌꯥꯎꯔꯨꯕ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯁꯨ ꯐꯨꯔꯝꯕꯇ ꯅꯠꯇꯅ ꯅꯣꯡꯃꯩ ꯅꯐꯥꯎꯕ ꯅꯝꯈꯤ ꯍꯥꯏꯈꯤ ꯏꯃꯥꯁꯦ ꯁꯦꯡꯇꯣꯛ ꯈꯣꯠꯇꯣꯛꯑꯣ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯈꯔ ꯉꯥꯡꯅꯔꯦ ꯃꯕꯥꯅꯤ ꯑꯗꯩꯁꯨ ꯑꯩꯁꯨ ꯀꯩ ꯍꯥꯏꯅ ꯊꯥꯒꯠꯂꯝꯃꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯪꯉꯦ ꯑꯩꯁꯨ ꯌꯥꯎꯅ ꯊꯣꯛꯑꯒ ꯑꯗ ꯃꯥ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯝꯃꯦ ꯅ ꯍꯥꯏꯔꯦ ꯑꯗꯣ ꯁꯦꯡꯇꯣꯛ ꯍꯥꯏꯔꯦ ꯍꯣꯏ ꯁꯦꯡꯇꯣꯛꯑꯒꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯍꯥꯏꯔ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯦ ꯁꯦꯡꯇꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗ ꯁꯦꯡꯇꯣꯛꯈ꯭ꯔꯕ ꯇꯨꯡꯁꯤꯗ ꯉꯔꯥꯡ ꯑꯃꯨꯛ ꯅꯨꯡꯗꯥꯡꯁꯤꯗ ꯒꯦꯠ ꯊꯤꯜꯂꯛꯑꯒ ꯃꯃꯥꯏ ꯈꯨꯝꯖꯤꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯈꯨꯗꯥꯡ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯑ ꯐꯥꯔ ꯄꯨꯒꯦ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯒ ꯉꯥꯛꯅꯩꯀꯣ ꯑꯩꯅ ꯀꯩꯅꯣ ꯐꯖꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯇꯧꯔꯤꯁꯦꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯑꯩ ꯅꯨꯄꯥꯁꯦ ꯏꯃꯨꯡꯗ ꯅꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯥꯝꯁꯤꯒ ꯑꯩꯒ ꯃꯨꯛꯅꯔꯦ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎꯅꯕꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯟꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯏꯅꯥꯎꯄꯥ ꯑꯅꯤ ꯑꯃꯁꯨ ꯈꯥꯝꯕ ꯌꯥꯎꯔꯨꯕꯒꯤ ꯅꯝꯁꯤꯜꯂ ꯐꯨꯕꯤꯔꯝꯃꯦꯀꯣ ꯅꯣꯡꯃꯩꯅꯐꯥꯎ ꯅꯝꯃꯝꯃꯦ ꯑꯗꯒꯤ ꯃꯣꯏꯁꯦ ꯅꯨꯄꯤ ꯈꯔ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯒꯦꯠ ꯌꯧꯅ ꯊꯣꯛꯈ꯭ꯔꯦ ꯒꯦꯠ ꯌꯧꯅ ꯊꯣꯛꯄꯗꯒꯤꯗꯤ ꯑꯩꯗꯤ ꯒꯦꯠꯁꯦ ꯂꯣꯟꯁꯤꯜꯂꯒ ꯃꯣꯏꯁꯦ ꯆꯪꯉꯛꯇꯅꯕꯅ ꯑꯩꯁꯦ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ